Mahel na sumna haire. Panthoidagi Yambunggi number lawrse. Aduga paw phonarase. Adusu yai. Asi haiduna makhoi ani Panthoigi mayumda lae. Panthoidagi Rocky gi number lawduna call tawsili. Rocky na. Hello, kana? Samanda. Yambong, ekoi Samanda ni. Oh, kay lerege. Kay nom ta haigina tawbani Yambong. Hekta hayo ni, kay tawrage. Ayang se Yambong bom ta una jaba yagadra. Yani, kay tawrage. Yambong, ayang si unaraga wafam sing si hairage. Mafam di. Sangai ten pak to ina unar si Yambong. Pung na yuki pung mapan na tayo ina ihai ko Yambong. Yai. Ado kana yaw do ino hengse. Rocky gi wahanga dogi atra khangladuna Samanda na hairei. Kana su yauroi Yambong. Lucy gi wafam ni haina doise. Ma su yauroi. Hausikti Lucy do. Mahagi phibam yamna fatre. Yamna luna leiri. Hingba siba khangde nungdam naitra. Hausi ma hospitalize tawduna leiri. Wahai ado tabada Rocky de ingangakre. Kari oina narino. Ha, kari hospital dano. Yambong, aheng oina hainarase. Yambong na lana khaliba wafamsu hengdi loina sengdoni. Mahen ga Lucy ga su khangnakiba leite. Mahel di matam pumbada Lucy gi mateng pangbani. Yambong na ukhiba adusu Lucy gi khujin tawrangni. Adodi matau karamna no. Aheng oina hairage Yambong. Soidana lakpiyu ko. Wari di loiki, wahang di lehauri. Matomta kari kamdauna karamba lilano makoina sanari basi khangning bahilai. Rocky gi thamoisu leitadri. Heng lakadaba kayang watli haibagi pung yingba haurai. Makutta pariba phone adugi ring lakpada Rocky wakhan khanglaklai. Phone adugi screen da munna yingaduna. Panthoi. Yambong, kay lege. Lambida thaba ma chatli. Kai dano. Thawal jane. Thaba ma gi chatpane. Kidawrage. Kaisi tawdeda. Paw matam ningba. Kay paw no. Hekta hayo ni. Kona hairage. Ato Yambong. Haininglasu haiba ngamdre. Simbalgi wangba thau haiba ngamdre. Leitonda amuk leiri. Wahai amata haidu haiba ngamdre. Haidukta adumak leirasanu khankri. Khanglakpa mikopta adumak khangjarasanu haibagi matago. Kaino, nangna haningido adum hairomi. Yambong, kaisu nate. Fare ai thaba amta lusilukigi. Imnyauraga hairo ko Yambong. Hoi, thamo. Khangningbani thamoida, hangnningbani thamoida. Kanagi mapamda paudi pangdre. Kanada bu hangoni. Wahang nasi hayeng ngai batabani. Khanglasu khangba pangdre haibaduni. Somdana. Yambonggi masakto amukta wanbiyu ba. Puspana. Nangi Yambongdo heng soidana kaurage haba. Se warasu wana hengta ngairo ba. Aibu hayeng ngai bangam khidro. Lucy, kaino nangna haidubo? Nang kaisu tawroi. Aikoi mayam leiribasidi. Ibema, nangbo adumna haiganomi. Aikoi mayamna nangbu phanaba kana layenglisidi. Ima, Pirangi cheina se. Ai khangba ngamdre. Ai yamna wari. Masira, Pirangi cheina hairibase. Ai khangba ngamdre. Masi oira male. Pirangi cheina haibado. Aigi Pirangi awabase. Cheina se. Lucy. Puspana Lucy bu konsinbi. Kablai mikukuding sirani khangba miyoyado. Doctor na thamoi chauthoknaba karisu tawraroi yamna fari hai. Adubu Lucy gi mafamdadi kanana so nangi anaba se fari hainaba doctor di leitrabra. Mitlugi Piranga loinana kaisu tawraroi haibana ayamba oikre. Puspana hairai. Nangi maga leiramuko.
Samandagi kebilda amuda sanguge. Hoi. Puspa Samanda hoina leiriba room aduda changai. Puspa, kari taurage? Samanda, nanagi marup Lucy sibo kan biba ngamlaroidro. Nangna tamluriba doctor do kari kana doino. Nanga malaibagi kari kana rige. Se hayo. Nanga malaibagi kari kana rige. Ahi marup Lucy bo hingalo. Kari bu hayo haibano. Aifam kangdraba pakum leitraba wahangdi. Kaigi hangino leitre. Piningai pakum amataso. Mahilda. Puspa. Nangi thamoida nangi marup nuksibagi chakliba mai chakto. Aikoi su khangi. Adabu aikoi kaidau haibano. Samandaso Lucy khanbada aduga aina thamoi sengna nuksijaba mahakna asibagi lambida chatpagi ngaiduna leiribase. Aina magi thawai ase kanba ngamgani hairadi aigi isada yauriba hakchangi kayat chingse bhaktuna pirage ai kaisu ningamdaba phawroi. Ai sumabu thamoi sengna nuksi aina mabu kanbasu ngamdre. Aina mabu nuksibase ai mati yamna chadraba male. Aibang mapusina aibu thausan bidre. Mahel Lucy jakrani ko. Nangi nuksibadi mami adumak samkrani ko. Nangi nungsibasu khangbikraroi ko. Puspagi konthok adu taraga hena Mahelgi thamoi kaiba haibado oiri. Samandana aise doctor oiba khara thengramal. Nakoi bu saun ko. Aina mabu khanba gamdre. Ai gaidoni haiba khangdre. Ada yambungdo amuktadi oninge haibada loire. Aikoi ko ngaure amuktadi ona hanbiona. Haya oi hayengse amukta kaubi magi aroiba matamna laba sida maning tungala siba. Wai asi haiba loibaga Puspa masin mensinduna tungontoktuna kapkri. Mahelsu aikoi so ayeng yambung pulakanina airubani. Ayengse malakani. Samandana Puspa nang sango. Lucy manakta imama tomda lebado makok ngauramani. Wai karisu haida Puspa Lucy na leiriba ka aduda changki. Somda Rocky Samanda hoina hairamba wahising adu taraga hena khangingba masado faurai. Karino noina aingoda sanariba kumaisingse. Aduga Lucy nang kaidorage? Siba sangba khangdana lairi haiba. Karino nakoina tawriba thabaksingse. Aina khalamba khuding aranba taradra. Wahaigi pakhumdi thiri phangde dubu pakhum phangde thirasu khangde tawfam khangda leiri hayengaiduna asumna hoki. Numit adu ayuki matamni Rocky nganta loisinduna aduga pungaiduna leiri. Tanjaduda Roji magi kada jangaktuna. Yambo ngasidi yam ngalina. Ngasidi khara ngali thaba ama chatki tawbani. Ado imana ne amukta laona hai kaigini haige khangde luhongbai wasu haidoi male. Hoi lake karamba kada lehoge? Common room da lehobani. Hoi Roji di ka adudagi thokre. Ngayhak leiraga Rocky so mamagi manakta lai. Ima kari leirage? Luhongbase kamai tawse haibano? Luhongbai wa amata khanage tawbani ne. Koino kamai tawbano haibo? Ihe yumse semjinkiroidra haiwani ne. Khangdeda imana phanaba dum tawro adugi bo ingonda mu haidrasu. Ibunga noina tawgadaba thabakse aina taw haibro? Adai natemi. Hoi aina phanaba tawrage. Wase khara khanasi ko. Hoi ai thaba malai. Ado ahemda chalukhige ba. Hoi chaluro ngana ya halo. Asumna mama machawai khara haina baloiraduna Rocky yum adudagi tholai. Sangai ten tamna gari ado thaudoktuna lai. Mana mafam adu yobada pung 9 makhai di hele. Ngaihak makhoibu ngaiduna lei.
ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯛꯄ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯉꯥꯏꯊꯦꯟꯗ ꯌꯧꯔꯛꯏ꯫